Mamang chahi Mei ahumdagi thorakkhiba irang asina maram oiraga mayum makhei changba ngamdana Koutruk Relief Camp ta Leiriba inmate chani marifu amadi Khul Ngakpa shing kham thengna awaba mayoknare ayuk amadi numidang gi Chakhum Mei Muttanaba Hotnabada Awaba ama Oire hairi hiramasigi matangda Tom TV ki team amana mafam maduda changsinduna yengshilubada chahi nauriba angang sing amadi nupi oibi kaya Koutruk ching lekai community hall amadi manak nakpada leiba lautang sang singda awaba fibam amada leiramba thengnarakhi Koutruk apunba mairapai bigi secretary ki thangsam leimana Tom TV da hai Maitai kuki lana sigi khwaidagi maru oiba lanfam singge marakta Koutruk asisu amane matam amada nongmai toina kapnaringai matamdade leibak miyamna nungsibiduna chana thaknaba potlam kaya relief camp asida mateng pangbirame Lekai club amadi mairapai bi singna chalairiba relief camp asina relief camp ta leiba khaktan natana khul ase ngakpi senbiriba khul ngakpa singbusu pizza pithak tawbiribane Hauzikti Nongmai kapna baso lepkrabanina miyamna Koutrukta mateng pangbiramba adu lepkre adubu lana se loidribanina khunja sing amade village volunteer sing de khul ase ngakdaba yadabanina hauzikso khul ngakpa ki thabak chathare Koutruk khul ase chengkhongda leiba khul amane khul ase ki hek nongchuk chingthak tana kuki singna bunker pareng saduna leire fibam masina khunja sing so Khuya tutsitna lobukta kumduna low ubangamde Koutrukki lobuk sing aside kuki singna chingthaktagi irai laina target toba yaba mafamne Oirekli ba fibam asida khunja sing thabak susi kadai suroi se kadai haibagi fibam amada tawfam khangdana leire khunja singna thengnari ba awaba sing ase ubiduna ireja singna Koutrukki relief camp asida ngamjaba mateng khara pangbiu haina mahakna makha tana phongdokhe Ekoina mapam sida leijaba matamda leijariba mayum makai changba ngamjadadana leiriba kanggu amadi koigi khunjasingi khun ngakpa leiriba isasing asibu pichanaba hotnabada aduki matik awaba mayoknajare aduna karigumba Manipur sida leibiriba ichil inaw amadi maruk mapang khwai punamakna amadi aikhoigi awaba taraba khunjasingi mafam asida mateng khajikta oirabasu mateng angamba mateng khajikta warsu pangbiu haina aina mayamgi mafamda haijari madudi aikhoina ngasi phawbada leirakpada mayamnadi nongmai kapaktre haina khalbiramba yai adubu aikhoidi suba chatpa nomba chatham lakham amata khangjadre maramdi nongmai kapaktragasu aikhoina leijariba jaga se chingkhong jingya oijabana mafam asida aduki matik awaba mayoknajari maramdi suba chasi kadai chatloisi kadai kari tawrakadage khanbada aduki matik ware aduna yaragadi mayamna aikhoigi awabasi ubirakanda khajiktang da orabasu angamba mateng khajiktang orasu pangbiu haina media gi thongda haijari